Sahi nimpugi matungda India na ngasi Tokyo Olympic ta Germany bu third place ta panjin manga marida maithiba piduna bronze medal lawkre. India si nupa ge Olympic hockey da title nipalak lawduna khwaidagi mai pakpa laibak ama oiduna lakibani adubu Moscow 1980 dagi goal lawba ngamdana lakpani. India na Tokyo Olympic ta Germany bu maithiba piduna bronze medal lawba ngamkibada Manipuri Chief Minister na su nungaiba phongdokre ngasi match adu loisilakpada hauzik Tokyo da leiba India gi nupa gi Indian National Hockey Team da midfielder oiriba Manipur gi sanglakpam Nilakanta Sharma da Chief Minister na video conference ki khuthangda wari sanaduna nungaiba phongdoki. Chief Minister na Nilakanta da mahakna hauzik railways ki ticket collector oina leiriba adu madudagi hena chawba thabak ama hapagani haina phongdoki. Nilakanta na mahakna tawjariba aduga chanaba thabak amadi pibiu haina su Chief Minister da phongdoki. Manipur hockey na Tokyo 2020 gi India gi nupa gi hockey team bu thagatwa phongdokpaga loinana harau te amba phongdokre. Susila Chanu Pukrambam su Tokyo 2020 da India gi nupi gi hockey team da sarugyari amade India amasung Great Britain hayeng third place ki damak thengnagadari. India na match asi thoiduna bronze medal amaga makha tana lawba oirasnu haina Manipur hockey na hairi. Bronze medalist Nilakanta Sharma da Deputy Superintendent of Police DSP dagi tadaba post ama pibinapasu Manipur hockey na Chief Minister N Birel da apil tarakli. Manipur laingak na Silong da laiba Manipur House Rajbari asi athuba matamda miteng sangbidrabadi mangkragani haina Silong Manipuri Student Union Samsu gi President Chongtham Thongma maitaina phongdorakli. Mahakna phongdokibada 1976 ki August ki tang 13 da Silong Manipuri Student Union Samsu si linkhatkibani. Ngasi fawba miyam gi amadi malem gi satiraba laina laichat ki matang da su Samsu na mateng pangdona lakli. Hairaduna makata na haikibada state sing habadi Assam House, Nagaland House, Tripura House sing di fazana maintain tawduna thamli adubu Manipur House ki fibam basidi yamna shokchile. Masigi matang da Samsu na hanasu Manipur government ta appointed yawba memorandum amasu pikibala ikre adubu ngasi fawba thabakoina pangthokri. Manipur House ki hauzik oriba fibam basida laingak na yengsin bitrabadi mangkragani haiduna Manipur gi yamna maru oiba historical oiba mafum asi sungsoi soidana yengsin bina bahaina apil tarokli. COVID-19 awareness program Manipur gi ngamkhai Mao border da Salin Digital amadi NR media na sinduna pangthokre. Thauramadu ko mari lainana Fanjobam Lenajit Singh Producer Salin Digital na haikibada aikoina Manipur gi Mao border da akhanana poster campaign pangthokpagi maramdi mafam asi Manipur gi wangmada chatkhiba amadi Manipur da changlakpada ahanba thengnaba mafam ama oibagini miyamna poster asida yekliba laising amadi iriba warol sing asi paraga COVID-19 gi oiba SOP ningsing hanbaga loinana COVID vaccine kapthoktaba singna kapthoknabagi wakhalon phawali. Miyam hufna wakhal taminarabadi COVID laichat asi muthatpa thingba ngamgani haiki. Campaign adu da Khetramayum Jam Singh FPO Salin Digital amadi NR Rajesh proprietor NR Media su sarugyaki. Sumang Lila ke saknai raba CS Ningthem amadi ke Manihar anina laikidabada Manipur SB State Sumang Lila Council na awaba phongdokre. Ngasi council asigi palace compound da leiba Sanglenda council asigi maruiba member singna sarugyaduna lainga ki SOP guideline ngak na pangthokiba chamba thoram amada minute ani 2 minute left na laikhidrabagi mafam da ikai khumdaba utke. Thoramadu da sarugyakiba council gi lifetime secretary Saugrakpam Hemantana haiki miyamna thoidok handokna sakhangdaraba saknai raba Abir Khan hariba lila aduda amina gi saktam langkiba CS Ningthem chahi humdraga taruk amadi iboyama award fangkraba director writer actor ama oina Sumang Lila gi damak kathoktuna lakraba oja CS Ningthem chahi marifugumarin anina laikidaba asi thamoi sokna awaba phongdoksari loinana saknai raba singa sina laikidaba asina matam pumbagi oina men khatpa ngamdaba award ba ama oheuragani haiki. Politics ki wafam na tongana thamkraga miyam hopna COVID-19 asi mai pak na thengnabagi pandamda Minister TS Bishwajit Singh na lusingduna satharakpa mass vaccination drive ki sarugam oina ngasisu kongba kara khongi community hall da vaccination pangthokre. Vaccination adu da masa hogot kangkhat ngamdraba ahal amasu wheelchair da puthoraktuna vaccine kapthoki loinana vaccination drive asida sarugyari ba doctor nurse amadi volunteer singbu pukning thogatpa oina minister na refreshment su yantoki. Marakasida Kangpokpi district da sagaliba BJP ki office building ase minister Biswajit Singh na chatuna yengsinkre. International level da sanaduna nongmadi iramdam gaming chat purakadoriba sanaroi mayamama COVID-19 maram oiduna sanafam farak taduna lairiba se Sports Authority of India amadi Manipur laingak nami engchangbiu haina Khangabok Assembly constituency gi MLA Surjakumar Okram na appeal tawkre. Boxing masana da international gi thakta goal kaya marum laukrabi Thawbal district ki Samaram Mayai Laikai dagi Naurem Rubindro amadi Naurem Ongbi Sana Zawbi Devi ani gi machanupi
एन बेबी रोजेस नाचनुगी सानफम अमा खंदोक्तुना सेमगत सागननबा पोटलमसिंग खुसिनबगा मरी लेनना एमएलए ओक्रम सूर्यकुमारना मखाताना हाई हौजिक ओलंपिक गेम्स असिसु लोइसिलक्लबनिना मथंगी ओलंपिक गेम्स किदमक ट्रेनिंग तौगे हारगदी हौजिकतगी होना मथौना लैबा सानरोइसिंग खनगतपिदुना ट्रेनिंग तौहनबिबा मतम चारबनी कोविड-19 के पैंडेमिक लैबा मरमना युमदगी थोक्तना ट्रेनिंग तौनबगिदमक खुंगंगसिंगदा लैरिबा मथौना लैबा सानरोइसिंग असि येंसिनबिबा मथौ तारे हाइखि अमुकोगी मिडेंग मखादा इम्फाल ईस्ट यूनाइटेड क्लब ऑर्गेनाइजेशन ना साउथ ईस्ट यूनाइटेड क्लब ऑर्गेनाइजेशन गा खुसमनदुना ऑर्गेनाइजेशन असे यावरिबा यूथ ब्राइटर क्लब लंगदुमना मपुंग ओइबा थौदांग लौदुना डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट अमदी डॉक्टर्स फॉर यू टीम विथ इम्फाल ईस्ट सीएमओ गा पुल्लगा ngasi लंगदुम मनिंग लैकाइदा लैबा YBC ग्राउंड दा सेकेंड डोज की यावना मियोइ चामरी हेना कोविड-19 वैक्सीन कापथोक्रे कोविड की वैक्सीनेशन सेंटर अदुदा अमुकोगी प्रेसिडेंट फैरोइजम नंदो लुवांगना लुचिंगबा ऑर्गेनाइजेशन असिगी टीम अमा लाक्तुना मियामबु पुकनिंग थौगलमखि।